Patriots Bible College, Dewlaland ke Graduate Kuntraga Mapan pass out toubagi shuba Convocation ceremony ngasi Dewlaland leiba Imphal Baptist Church Pangthokhre Thoram aduda LBC ke Pastor Reverend Dr. Manu Patriots Bible College ke Principal Reverend Dr. M. Taimai D. Mosil Elder World Road Church Pastor Malcolm Taylor, Pastor Reverend Dr. William Kamai, Amade Reverend O. Jonathan Singna, Athoiba Mithunan Singh oina sarugyakhe. Thoram aduga mari leina Patriots Bible College Dewlaland ki Principal Reverend Dr. M. Daimaina Hai Patriots Bible College ase Jat Bijat Khaidaba Spiritual Institute amane mafam asida tamliba aside miyoiba amana miyoiba amada nungsiba biteng na yengbibagi wakhalon aside ngasi mafam asida tongan furup singge miyoi kayana punna nungsi chanana lebinaduna Bible gi pautak sing ngakna chedminade apunba Manipuri wakhalon ama sagatpada aikhoi amana amabu nungsiba ngakpi haiba mathau tai Hauzik lamdak masida oiriba tangdu leitadaba ase loikhiduna hanagumna ingtappa tangdu leitaba Manipur ama oinaba ching amadi tamda leiriba ichil inaw pumnamak Prabhu Jisuna chanbiba oirasanu haina mangna haikhe na Manipur da intha tappa su thu na lang ngai gi maka ching na leiba tam na leiba nipong fudinga isho adubu nusi biba adu intha bu yubras adubu yengzaraga ekoi punsi si natraga Manipur so intap na mo lemina si habisi ay Bible College gi oina apre toningi aduga maru oina Bible coming am the lere de koi Bible College da Bachelor of Theology, Master of Divinity, Doctor of Ministry hai na pamba yar thudong saba mayam le kana umana correspondent toning di yum gi toba ya aduga church gi se natra office na toba ya bi tanja so le regular gi certificate pamba singna ekoi da tatte tobi rao Patriots Bible College contract tobi rao hai na wohi asina ay thamjarani so yam mathagali